Mayam Mukramzare don't have impact news nei Raj Nongthombam Manung HUTNA hariba 360-degree analysis of news and events ta mayam butra mokchari. Manipur da oiriba phibam asigi marak sida maruina nakal animaktagi nomai kamna bagi thogdog misi mina yauriba cherga sida haukiba jungi tang kunga nipanda pagi Churchanpur gi SP na Chandil gi SP de iba adumlaba cherola mak habtar hariba cherol si maruina ko Myanmar national khara Churchanpur gi district hospital da nongmai amadi bom na chimna pan bana mar moiraga makoi si lying bagi puthok pusin tawi habagi update habatare update on a reporting of movement of Myanmar nationals id Myanmar nationals sing na chatok jasin tawbagi update tawba habatare on medical emergency gi damakta puthok pusin tawba habatare madugi status report ama update report ama Churchanpur gi SP na Chandil gi SP de iba cheni haiba chesi public domain da thogle thorp matam sida chesi da policy Myanmar national maruina loina makse tamudagi mioi tarani tarasi manungda tare sigi manungda kogi taruk sina bom gumba nomai gumna pan bana mar moiraga Churchanpur gi district hospital sida ahuma mana jun gi tang tara manga da adagi ani mana jun gi tang ani jun gi tang tara tare ta habatare makoi si sokpani aduga amana koi attendant oi habatare mai tawdra mioi tare si Churchanpur district hospital da layena thamme adugi matung tarakpada mioi ohum amso hanadagi hospital sida thani mamang dagi layena pali aduga mioi ohum jingmanu ani na sokpani aduga amana attendant ni hariba wafum singa si yauba cherol si public domain da lakpa matung dagi miyam da question lakna re ta miyam question hangi akoi nangai Myanmar national sing tampak tam maitei de attack tor kuma tam da Myanmar national sing yawi Myanmar kulai fa sing yawi changle haibagi wafum sing chingnara ler madu hariba SP ani ki marti inari bachi sina maram oraga confirm oire haibagi wafum sim yam da la e maram maduna karigumba Myanmar national sing yauksel laga Manipur gi irang seri yauksen bataraga dia duga madusu kogi lenga ki makad lariba police officer singna khangna masi yaure khangna thamtarga di madu yam chauba unconstitutional oiba illegal oiba thabak ni marmaduna masigi mayukta kogi lenga ki security advisor oina lairiba sina numit nini gi manungda sengdokta batarga di akan makhongjang maruina Manipur da central paramilitary forces and central forces amata lehendana bagi khongjang hobo changsang ani hadan ngarang se kokomina che thorpo pawba laigra abtare adubu charak sida khona the Hindu amadi India Today any gi news report ki matung inadi makoina su directly hairiba lenga ki report ki matung ina haide source ki matung ina phondruk matung ina hairiba mioi tarasi makoi PDF ki habadi People's Defence Force Myanmar gi khulai pa bal haloba singmi makoi military junta ga nomai kamna matam da sokpadagi medical emergency da India da habadi Manipur da layang balak pani du mamang da Imphal da kariam puram edu hojikti Manipur gi thoi ba irang se number moraga Imphal di oksal pangam da badagi Churchanpur rom da layang ba se pu gi bani haibagi wapum sengdori aduga makoisi Manipur gi crisis sida yauba nate haidana source ki paw amani haidana Hindu amadi India Today any gi report na smai tawri adu Manipur dadi madu miyam na yadri Manipur gi miyam na hairisi Myanmar gi national sing yausele kulai pa la lobu sing yausele maramaduna masi kodak telephone gata bani masi khana lenga na tawba targadi masi gi damata khongjeng akan ba changsang ani habi wapum sing lai marabda ta sing na Manipur gi crisis violence asida Myanmar national sing yaur bra natraga yaug dabra haibagi wahang sing lai hari wahang sigi matang sida khana ne dong tang impact news ki manung huna ki tham daleng sing dole birabasi joining us tonight on Manung HUTNA Manipur University ki Department of Law gi head and also associate professor Dr. Yumnam Premananda ni hamtoja Premananda Mokchari, welcome to the show, appreciate you joining. Also joining us the Imphal Times ki editor Rinku Khumukcham ni Rinku Mokchari, welcome to the show, appreciate you joining too. And also joining us Federation of Civil Society Organization FOCS Manipur ki president Ojati Ace Manihar ni Manihar Mokchari, welcome to the show, appreciate you joining too. Ahanam se Manihar di gadum thamjage Manihar kari haibi ningi koi thole iba tangkun gi nipan jun gi tangkun nipan gi SP ani ki marti ina bachi si mayam public domain da miyam da phangnare habtare masi koi official oiba natraga yamna secret oigada document ni adubo si public ki domain da abni na miyam da mi paibam phawre habtare adubo Hindu ki report natraga India Today any ki report si na chumba targadi Myanmar national sing yaug de soi basing asi moi military junta ga Myanmar da kapna badagi sokna laing balak mani habisi chumba targadi koina pakali ba natraga cha koina khali bo wafum sing asi aran bani haiga dori ba kamai thambia masi moi gi Hindu da kaida
ꯁꯦꯡꯇꯣꯛꯏꯗꯨꯗꯤ ꯃꯗꯨ ꯍꯤꯡꯁꯥꯕꯤꯅ ꯁꯔꯤꯛ ꯁꯣꯟꯕꯗꯅꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯦꯕ ꯑꯩꯈꯣꯏꯁꯤ ꯉꯜꯂꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯁꯨꯝ ꯁꯤꯒꯤ ꯗꯣꯃꯦꯟꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯄꯔꯁꯤꯡꯗ ꯀꯩꯗ ꯐꯥꯏꯖꯈ꯭ꯔꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯣꯏꯒꯤ ꯖꯨꯟꯇꯥ ꯂꯥꯛꯄꯗꯒꯤ ꯃꯃꯥꯡꯒꯤ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯀꯩꯅꯣꯗꯒꯤ 21 ꯁꯤꯗꯒꯤ 2021ꯗꯒꯤ ꯁꯤꯗꯒꯤ ꯕꯔꯃꯤꯁ ꯍꯥꯏꯇꯥꯔꯦ ꯕꯔꯃꯤꯁꯤꯗꯤ ꯊꯣꯏꯅ ꯊꯦꯡꯅꯈꯤꯗꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕꯗ ꯀꯨꯀꯤꯁ ꯃꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈ꯭ꯔꯕꯅꯦꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯇꯧꯖꯕꯅꯤ ꯃꯁꯤ ꯔꯦꯀꯣꯔꯠ ꯇꯧꯕꯤꯌꯣꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯔꯤꯐ꯭ꯌꯨꯖꯤ ꯊꯝꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯛꯑꯗꯤ ꯑꯩ ꯍꯨꯔꯥꯟꯁꯦ ꯍꯨꯔꯥꯟꯕꯗꯨꯅ ꯍꯨꯔꯥꯜꯂꯦꯁꯦ ꯍꯥꯏꯔꯣꯏꯕ ꯃꯤꯍꯥꯠꯄꯅꯦꯁꯦ ꯍꯥꯏꯔꯣꯏꯕ ꯑꯁꯤ ꯉꯝꯅꯅꯕꯒꯤ ꯑꯣꯟꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯦ ꯍꯥꯏꯕꯗꯨꯃ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯣ ꯍꯤꯟꯗꯨꯗ ꯀꯩꯗ ꯃꯣꯏꯅ ꯇꯧꯔꯤꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯜꯂꯤꯉꯩꯗꯒꯤꯁꯨ ꯈꯪꯉꯤ ꯃꯄꯥꯟꯗ ꯃꯣꯏꯒꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯄꯦꯒꯟꯗꯥꯁꯤ ꯀꯜꯂꯦ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯈ꯭ꯔꯕꯅꯦꯕ ꯌꯨꯝ ꯃꯩ ꯃꯣꯏꯅ ꯊꯥꯔꯒ ꯂꯥꯏꯁꯪ ꯃꯩ ꯃꯣꯏꯅ ꯊꯥꯔꯒ ꯑꯩꯈꯣꯏꯗ ꯃꯩꯇꯩꯗ ꯇꯥꯏꯁꯟꯕ ꯉꯝꯕ ꯖꯥꯇꯤꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠ ꯖꯥꯠꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏ ꯀꯩꯅꯣꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯕꯨ ꯀꯦꯁ ꯇꯧꯔꯤꯁꯤꯅꯦ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯁꯤ ꯀꯨꯀꯤꯒꯤ ꯁꯦꯐ ꯒꯥꯔꯗ ꯑꯣꯏꯅꯕ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯄꯤꯌꯨꯒ ꯀꯥꯏꯅ ꯍꯧꯖꯤꯛ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯂꯧꯊꯨꯅꯔꯒ ꯃꯩꯇꯩꯗ ꯍꯥꯠꯂꯤꯁꯤꯗꯤ ꯃꯣꯏ ꯄꯟꯗꯦꯕ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝꯗꯨ ꯉꯁꯥꯏꯒꯤ ꯈꯕꯔꯒꯤ ꯀꯔꯤꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯗꯨ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯣꯏꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯃꯣꯏꯒꯤ ꯍꯦꯕꯤꯠꯇꯨꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯋꯥꯔꯒꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯗꯥꯏꯃꯦꯟꯁꯟꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍꯃꯤꯁꯀꯤ ꯁꯣꯝꯗꯒꯤ ꯆꯪꯉꯛꯄ ꯇ꯭ꯔꯥꯟꯁꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯒ ꯆꯪꯉꯛꯄ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯨꯝ ꯈꯟꯅꯔꯝꯕꯅꯦꯕ ꯑꯩꯈꯣꯏ ꯂꯣꯗ ꯍꯥꯏꯔꯒ ꯍꯤꯌꯔꯁꯦ ꯀꯧꯋꯦꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯍꯤꯌꯔꯁꯦꯗꯤ ꯍꯦꯟꯗꯣꯛꯎꯔꯕ ꯑꯩꯈꯣꯏ ꯂꯣꯗ ꯑꯃꯒ ꯂꯩꯔꯤ ꯄ꯭ꯔꯨꯞ ꯕꯤꯌꯣꯟ ꯔꯤꯖꯅꯦꯕꯜ ꯗꯥꯎꯠ ꯍꯥꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯗꯣꯀꯨꯃꯦꯟꯁꯤ ꯊꯣꯛꯂꯛꯑꯦꯕ ꯗꯣꯀꯨꯃꯦꯟ ꯂꯩꯇꯅ ꯑꯩꯅ ꯉꯥꯡꯕꯁꯤ ꯀꯔꯤꯝ ꯆꯠꯅꯔꯣꯏꯕ ꯂꯣꯗꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯣꯀꯨꯃꯦꯟꯁꯤ ꯊꯣꯛꯂꯛꯑꯦ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯍꯥꯏ ꯂꯦꯚꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯕ ꯆꯪꯉꯤ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯗꯗꯤ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯤꯅꯔꯤꯁ ꯀꯧꯏ ꯃꯣꯏꯁꯦ ꯃꯣꯏꯅ ꯅꯤꯛꯏꯅꯤ ꯂꯥꯟ ꯇꯧꯅꯕ ꯑꯥꯏꯗ ꯄꯩꯁꯥ ꯄꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯇꯧꯔꯝꯒꯅꯤ ꯃꯣꯏꯗ ꯅꯣꯏ ꯂꯥꯟꯁꯤ ꯉꯝꯃꯗꯤ ꯑꯩꯈꯣꯏ ꯂꯝ ꯄꯤꯒꯦꯕꯨ ꯍꯥꯏꯔꯁꯨꯀꯣ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯅꯤ ꯑꯥꯏꯗ ꯐꯣꯔꯦꯟꯂꯤ ꯑꯣꯔ ꯑꯩꯈꯣꯏ ꯂꯣꯀꯦꯜꯂꯤ ꯃꯣꯏꯗ ꯆꯪꯉꯒ ꯀꯣꯟꯅ ꯔꯤꯀ꯭ꯋꯤꯠ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯆꯧꯕ ꯀꯩꯅꯣꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯣꯟꯁꯄꯤꯔꯦꯟꯁꯤ ꯑꯃꯅꯦꯕ ꯁꯦ ꯐꯣꯔꯦꯟ ꯃꯦꯆꯤꯅꯔꯤꯁꯤ ꯑꯇꯣꯞꯄ ꯂꯝꯗ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯗꯩ ꯁꯨꯗꯥꯟꯗ ꯀꯩꯗ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯏꯆꯝ ꯆꯝꯅ ꯉꯁꯥꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀ ꯈꯟꯅꯔꯝꯕ ꯋꯥꯔꯒꯤ ꯗꯥꯏꯃꯦꯟꯁꯟꯗꯨ ꯍꯣꯡꯉꯛꯑꯒ ꯐꯣꯔꯦꯟ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝ ꯌꯥꯎꯔꯛꯄꯁꯤ ꯁꯤꯗꯤ ꯗꯦꯟꯖꯔꯁ ꯇ꯭ꯔꯦꯟꯅꯤ ꯑꯗ ꯂꯨꯔꯤꯁꯤꯗ ꯃꯣꯏꯁꯦ ꯀꯅꯥ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯅꯣꯁꯤ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯗꯦ ꯑꯥꯔ ꯔꯤꯀ꯭ꯋꯤꯇꯦꯠ ꯕꯥꯏ ꯗ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯊꯤꯕ ꯑꯃ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯃꯔꯣꯟꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯥꯏ ꯃꯣꯏꯅ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯅꯤꯁꯦ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯅ ꯀꯩꯁꯨ ꯃꯩꯇꯩꯗ ꯀꯩꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯑꯣꯏ ꯃꯣꯏꯒꯤ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯥꯏꯗ ꯃꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯅꯠꯇ꯭ꯔꯒ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯅ ꯃꯣꯏꯁꯤ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯂꯨꯔꯤꯁꯤꯗꯤ ꯁꯤꯗ ꯇꯤꯞꯁ ꯑꯣꯐ ꯑꯥꯏꯁꯕꯔꯒꯅꯦ ꯃꯣꯏ 3 ꯅꯠꯇ꯭ꯔꯒ 4 ꯑꯗꯨ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯖꯁ ꯗꯣꯀꯨꯃꯦꯟꯗ ꯊꯣꯛꯂꯛꯄꯩ ꯋꯥꯅꯦꯕ ꯂꯥꯟꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯊꯥ ꯑꯅꯤ 70 ꯗꯦꯖꯀꯨꯝꯕ ꯁꯨꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯩꯅ ꯈꯟꯕꯗ ꯁꯤꯗꯩꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯀꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯦ ꯑꯗꯨꯗ ꯃꯣꯏꯁꯤ ꯂꯩꯈꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯏꯚꯟ ꯃꯤꯖꯣꯔꯥꯝꯁꯤꯐꯥꯎ ꯊꯧꯗꯕ ꯌꯥꯏꯑꯕ ꯑꯗꯣ ꯃꯤꯖꯣꯔꯥꯝꯒꯤꯗꯤ ꯌꯥꯝ ꯐꯕꯅ ꯑꯥꯏꯖꯣꯜꯒꯤꯗꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯥꯏꯖꯣꯜꯗ ꯐꯪꯕ ꯉꯁꯥꯏ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜ ꯀꯧꯏ ꯃꯣꯏꯗ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯂꯩꯕ ꯃꯤꯖꯣꯔꯥꯝꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯤꯕ ꯑꯃ ꯆꯪꯉꯤ ꯃꯤꯖꯣꯔꯥꯝꯒꯤ ꯅꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯆꯝꯐꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯀꯌꯥꯝ ꯇ꯭ꯔꯤꯠ ꯇꯧꯔꯤꯒꯦ ꯃꯣꯏꯗꯗꯤ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯋꯤꯗꯅ ꯃꯤꯖꯣꯔꯥꯝꯗꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤ almost 50,000ꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯂꯩꯅꯦꯕ ꯔꯤꯐ꯭ꯌꯨꯖꯤꯗꯤ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯔꯤꯐ꯭ꯌꯨꯖꯤ ꯇꯥꯝꯁꯤ ꯉꯁꯥꯏꯒꯤ 1951 ꯔꯤꯐ꯭ꯌꯨꯖꯤ ꯀꯟꯚꯦꯟꯁꯟꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯁꯥꯏꯟ ꯇꯧꯗꯦ ꯑꯗꯒꯤ 1967ꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗꯨꯁꯨ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥ ꯁꯥꯏꯟ ꯇꯧꯗꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯃꯣꯏꯒ ꯃꯥꯟꯅꯕ ꯈꯔ ꯂꯩ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯔꯤꯐ꯭ꯌꯨꯖꯤ ꯊꯝꯃꯦ ꯑꯩ ꯑꯝꯇ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯅꯨꯡꯊꯤꯟꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯤꯌꯥꯔꯣꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯣꯏꯅ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯍꯥꯞꯄꯤꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁꯤꯡ ꯀꯩꯅꯣꯗ ꯂꯥꯌꯦꯡꯉꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯦꯟ ꯌꯥꯎꯋꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯆꯦ ꯑꯃ ꯊꯥꯔꯛꯀꯦꯅ ꯑꯃ ꯊꯥꯔꯛꯏ ꯊꯥꯔꯛꯄꯁꯤꯗ ꯃꯤꯑꯣꯏ 13ꯅꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯟ ꯑꯃꯅ ꯏꯟꯗꯤꯌꯟ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯌꯥꯎꯔꯀꯥꯟꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯌꯥꯎꯔꯀꯥꯟꯗ
ꯃꯈꯣꯏ ꯀꯩꯅꯣꯁꯤ ꯃꯈꯣꯏ ꯇꯔꯦꯠ ꯑꯃꯗꯤ ꯁꯣꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯖꯨꯟꯒꯤ ꯇꯥꯡ 35 ꯑꯃꯗꯤ 12ꯗ ꯑꯩꯈꯣꯏꯒꯤ ꯌꯉꯧꯕꯨꯡ ꯍꯥꯏꯔꯤꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯗ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯁꯦ ꯄꯨꯔꯒ ꯂꯥꯌꯦꯡꯕꯅꯤ ꯁꯤꯅꯤ ꯃꯣꯏ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯗꯣ ꯍꯥꯟꯅ ꯊꯝꯖꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯁꯟꯗꯣꯛꯏꯕ ꯄꯥꯎꯁꯦ ꯐꯦꯛꯅꯤ ꯁꯤꯅꯤ ꯑꯆꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎꯅꯤ ꯑꯃꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯁꯤꯗ ꯏꯕ ꯌꯥꯎꯗꯕ ꯑꯩꯅ ꯐꯣꯟꯗ ꯃꯥꯗꯤ ꯃꯣꯏꯗꯤ ꯀꯗꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯧꯄꯤꯗꯒꯤ ꯄꯨꯁꯜꯂꯛ ꯖꯧꯄꯤꯔꯣꯝꯗꯒꯤ ꯆꯪꯉꯛꯄꯅꯦ Okay. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯃꯣꯏꯅ ꯊꯣꯛꯏꯕ ꯃꯣꯏꯅ ꯁꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯒꯤ ꯁꯣꯝꯗ ꯄꯨꯁꯜꯂꯛꯄꯅꯤ ꯍꯥꯏꯔꯤꯕ ꯖꯧꯄꯤꯗꯒꯤ ꯊꯦꯡꯅꯔꯒ ꯌꯉꯧꯕꯤ ꯑꯁꯤꯗ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯃꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯌꯥꯝ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯖꯨꯟ 35ꯗ ꯉꯥꯛꯀꯅꯤ ꯃꯣꯏ ꯑꯍꯨꯝ ꯊꯝꯕꯤꯔꯝꯃꯤꯁꯤ ꯑꯗꯨꯒ 37ꯇ ꯑꯃ 37ꯇ ꯑꯅꯤ 37ꯇ ꯑꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯊꯝꯃꯤꯁꯤ 10ꯗ ꯑꯍꯨꯝ ꯑꯃꯅꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯅꯤ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯃꯅ ꯑꯦꯇꯦꯟꯗꯦꯟꯅꯦ ꯍꯥꯏꯔꯦ ꯑꯗꯨ ꯃꯁꯥꯏ ꯋꯥꯐꯝꯁꯤꯗ ꯑꯩꯅ ꯈꯔ ꯀꯨꯞꯅ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯁꯤ ꯀꯃꯥꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯂꯥꯛꯆꯗꯣꯏꯁꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯍꯥꯏꯔꯦ ꯇꯥꯡ 35 39 12 ꯖꯨꯟꯁꯤꯗ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯡꯗꯣꯔꯤꯕ ꯋꯥꯐꯝꯁꯦ ꯍꯣꯜ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯟ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ 10 ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅꯁꯨ ꯇꯧꯏ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯇꯧꯏ ꯃꯣꯏꯅ ꯁꯦꯡꯗꯣꯔꯛꯄꯁꯤꯗ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯠ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯃꯣꯏ ꯀꯥꯎꯈꯤꯗꯅ ꯖꯨꯟꯗ ꯇꯧꯕ ꯑꯣꯏꯔ ꯃꯥꯅꯦ ꯃꯣꯏ ꯈꯪꯕꯣꯏ ꯈꯪꯗꯕꯣꯏ ꯇꯧꯔꯒ ꯁꯦꯡꯗꯣꯔꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯦ ꯇ꯭ꯔꯨ ꯂꯥꯏꯁ ꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯝꯕꯒꯤ ꯄꯣꯠ ꯑꯃ ꯆꯥꯎꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯇꯧꯔꯦꯕ